Relief camp ta leiba mioi chamaga supna mari gi maming matha yaudana Nambol constituency ki electoral roll da yauram le haina MPCC na phongdokhrei wafam asinga se BT ro ta leiba Congress Bhawan gi Risang Kaishing Conference Hall da pangtokhiba pauge mifam amada Manipur Pradesh Congress Committee MPCC gi hanigi President N Loken na phongdokhibani mangna hai Imphal dagi kilometer 12 rom da hai tharaga leiba Nambol gi polling station 24/3 utlow B gi electoral roll da Mapuroi gi maming yaudaba apopa gi maming yaudaba lonina masagi maming yaudaba lonina photo fauba yaudaba mioi chamaga supna mari house number 695 tagi hauduna yauramba thengnare thigaluba matamda mamang thagi tarani thoida jiribamda video aina transfer thakiba SGO amana oirambadage makata na hanglubada mioi chamaga supna mari asi utlogi sai campus ta hangliba relief camp ta leiramba mioi sing oiram khibani hare Lanjanarakpa mioi sing masa ki constituency ki oina mafam chaba polling station ama sillaba matungda bot hadagadabane adubo matau karam na electoral roll asida yaram libano hiram asiga mari lenena lamfal pata leba chief electoral officer da complain ama su tokhrei masida chap chaba action lokhatrabadi logi mateng loduna action lokhatlagani haike mang hai Imphal dagi panglap laptaba Nambol gumba BJP na panba constituency amada hapning ba mioi sing electoral roll da hapchiliba asinadi Atay mafam sing dadi kari oiram gani haina hanglakle khwaidigi machin thiba oidaba ngangba lengak asibu paratang bisi hairabadi democracy ki mateng loduna election da soidana khanghansi election boycott toba haibasi paliba lengak asikiti khwaidigi harau jaba haibadu oigane horagliba charol surol singna matam amada makhoigi macha masuni haina hangnarakpada miyamna til sinagadaba thabakne CSO haibasidi pressure group ne makhoina haibada tabi jaba lengak adudi thambaki mathau tadre sindokpana hena failonena BJP lengak asna Manipur da leiriba paumi sing maru oina editor kya lockup ta thambiba amadi fa punbiba kya tawre asoiba kya adu butakliba paumi sing bu fajin ba haibasi yamna laibak thibane paumi sing na matam pumna makta achumba pau iba amadi fongbada akiba leibiga nu haina mahakna makha taki electoral roll si aigoi 5 January 2024 sigi oina phongtiba electoral roll sida yamna mawong maring chum adum lo ngasi gi lenga asina tawram di bathong simasi pe de badigi maruina press conference si tawjabani maruina aina aigoi manipuri contest ta kushanjali ngai da aina kudam oina pinning base aigoi Nambol sida da aigoi polling number 24/3 polling number ulogi polling number B sigumba jaga da handaki electoral roll phongoi ga mi sama ga mari aigoi yausilakpa Yausilak is a Karaman, I could be relief came the lady to electric room, form the Yausilapa. Yau by electric rolls in the form of the Yauri, which is from the Maming Matar to Yau of Pogi Boti Pava. See the Mayako Celibacy. See Poto Yaure, Masadi Maming Matam at the Yaudava. Poto the Yaure, Maming Matati, Amata even the Yaubanati. Already Masaya and Mapa Maming, Aduga Mali, husband and the wife, Maming Mata, Amata Yaudava, Melmanta, Adugumba, Auzuzi, and Kogi. Nambolgi ulogi saigi complete labor relief game to adu labor mioi sing to leba hoji jika samaga mari electoral roda yausal is hoji kita election commission gi adu ga ikogi legal cell gi su mayama ma chat pada handa ki oina sidai da maroi na stick to basi kudam oina chucham pur gi relief game da ikogi sidai da kasam pata leide lo basi sigi sidai chucham pur gi kender da yausal kasam pata leide relief game sing makham jaga to da magi vote thada mamati pi gane Jika hendak election commission ki kenus tapi di jangan taki election Iran kita tahu tak. Tahu kita di voter list di magi susah pun ki hendak mengkoi kita bernama. Thada betul di ada sangaga jada bapotu ay kogi sidai jama kogi polling station lama election commission na identify tahu kan dah maduga vote thada betul ayah pi betul lagi kan. Ay kogi jul legal di site ni amam sangaga jauh. Aduh mengasi dah kong iba ay kogi Nambol di sini. Hauju relief camp tu lai bagi tu ma poino utre electric rolls ni ta pulak hapchal ne ba sisu hauji kan ba minister oi ba ma ki polling station ti da sama ga bari si dausal lim ne yauri ba tu maming mathano yaur ga to ba maming tu thungi da ba photo ga yaur ga electric roll phom ne ki yauri ba ne adu na di masi da BJP gi lenga ai ko ki sit khumpu lai ba si dai ga manga ka tu bi go ju opposition de lai se ko ki congress ki yang khai manga amati ma khoi Subrataji, Imphal ki sahar sitagi kilometer taraga humdoi katang chapkaga leiriba Nambol gumba jaga de sigi thapta tawla gadi
manipur gi lemhoriba bjp na kaba kendra karamba phibam ga relief kem hamni bajinga mafam ga relief kem ham to adugi mafam da electric roll je karma mongol leram ga ge haibo to psd in silinaw ki khambi